ꯃꯛꯇꯗ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯂꯣꯏꯅ ꯂꯣꯏꯅꯅ ꯑꯗꯣꯝꯒꯤ ꯍꯣꯁ ꯍꯔꯤꯄ꯭ꯔꯤꯌꯥ ꯇꯣꯡꯕ꯭ꯔꯝꯅ ꯃꯤꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕ ꯂꯣꯏꯅꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ELITETVꯅ ꯄꯨꯊꯣꯛꯆꯕ Meet the Youngest Star ꯍꯥꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯉꯁꯤ ELITETVꯅ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯈꯨꯗꯣꯜ ꯇꯝꯖꯒꯗꯧꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯧꯔꯤꯕ ꯏꯁꯩ ꯁꯛꯄꯤ ꯃꯤꯡ ꯑꯣꯏꯅ ꯄꯜꯂꯕꯗ MAICHON SANDAM ꯑꯩꯈꯣꯏꯅ ꯔꯣꯁꯤꯂꯥ ꯍꯥꯏꯅꯁꯨ ꯈꯪꯅꯩ ꯑꯍꯥꯟꯕꯃꯛꯇꯗ ꯔꯣꯁꯤꯂꯥ ELITETVꯒꯤ ꯑꯩꯈꯣꯏꯒꯤ Meet the Youngest Star ꯍꯥꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ MAICHONꯕꯨ ꯔꯣꯁꯤꯂꯥꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯍꯥꯟꯕꯃꯛꯇꯗ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ MAICHON ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯅꯧꯅ ꯍꯧꯒꯠꯂꯛꯏꯕ ꯑꯩꯈꯣꯏꯒꯤ ꯅꯍꯥꯁꯤꯡ ꯑꯦꯅꯤ ꯐꯤꯜꯗ ꯁꯩꯁꯛꯄꯤ ꯑꯩꯈꯣꯏꯒꯤ ꯁꯩꯁꯛꯄ ꯑꯣꯏꯔꯣ ꯁꯩꯁꯛꯄꯤ ꯑꯣꯏꯔꯣ ꯑꯗꯒꯤ ꯑꯦꯅꯤ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯔꯣꯏꯕꯨ ꯑꯣꯏꯔꯣ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝꯗ ꯃꯥꯒꯤ ꯌꯥꯝꯅ ꯏꯅꯔꯖꯦꯇꯤꯛ ꯑꯣꯏꯅ ꯆꯪꯁꯜꯂꯛꯏꯕ ꯅꯍꯥꯁꯤꯡꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯈꯜꯂꯒ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯑꯩꯈꯣꯏ ꯊꯝꯖꯕꯅꯤ ꯊꯧꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯈꯣꯏꯒꯤ MAICHON ꯔꯣꯁꯤꯂꯥꯅ ꯃꯤꯡ ꯂꯩꯐꯝ ꯑꯗꯨꯒ ꯏꯆꯤꯜ ꯏꯅꯥꯎ ꯀꯌꯥ ꯁꯨꯏ ꯂꯣꯏꯅꯅ ꯍꯧꯖꯤꯛ educational qualification ꯑꯃꯇꯪ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ MAICHON ꯑꯃꯇꯪ ꯊꯝꯕꯤ ꯑꯩꯒꯤ ꯃꯤꯡ MAICHON ꯑꯗꯨꯒ ꯔꯣꯁꯤꯂꯥ ꯍꯥꯏꯅꯁꯨ ꯈꯪꯅꯩ ꯑꯗꯣ ꯑꯩ ꯍꯩꯉꯥꯡ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤꯅꯦ ꯑꯩꯒꯤ ꯕꯕꯥꯒꯤ ꯃꯤꯡꯅ ꯁꯟꯗꯥꯝ ꯏꯕꯣꯆꯧꯕ ꯁꯤꯡ ꯑꯗꯨꯒ ꯃꯃꯥꯒꯤ ꯃꯤꯡꯅ ꯁꯟꯗꯥꯝ ꯑꯣꯡꯕꯤ ꯁꯨꯃꯤꯂꯥ ꯗꯦꯕꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯔꯤꯅꯦ ꯑꯩꯅ ꯑꯍꯨꯝ ꯁꯨꯕ ꯑꯗꯨꯒ ꯑꯩꯒꯤ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯅ ꯃ꯭ꯌꯨꯖꯤꯛꯇ BA ꯂꯣꯏꯁꯤꯟꯖꯔꯦ ꯍꯟꯗꯛ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ MAICHON ꯔꯣꯁꯤꯂꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯁꯤꯗ ꯑꯃꯨꯛ ꯑꯩꯅ ꯂꯥꯛꯆꯅꯤꯡꯉꯤꯅ ꯍꯧꯖꯤꯛ MAICHONꯁꯦ ꯑꯩꯈꯣꯏꯒꯤ ꯏꯁꯩꯒꯤꯗ ꯃ꯭ꯌꯨꯖꯤꯛꯇ ꯑꯩꯈꯣꯏ BA ꯂꯣꯏꯁꯜꯂꯦ ꯍꯥꯏꯔꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯇꯥꯖꯕꯗ ꯏꯁꯩꯒꯤ ꯃꯇꯥꯡꯁꯦ ꯉꯁꯥꯏꯒꯤ classical music folk music ꯑꯗꯒꯤ light music ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯇꯣꯉꯥꯟꯕ ꯈꯔꯁꯨ ꯇꯥꯖꯩ ꯑꯗꯣ ꯍꯥꯏꯔꯤꯕ ꯑꯍꯨꯝꯃꯛꯁꯦ ꯑꯩꯈꯣꯏ MAICHON ꯂꯣꯏꯅꯃꯛ ꯁꯤꯒꯤ ꯃꯇꯥꯡꯗ well experience ꯑꯗꯨꯝ ꯂꯩꯕꯤꯔꯕ꯭ꯔꯥ ꯁꯤ ꯂꯣꯏꯅꯃꯛ ꯇꯝꯕ ꯂꯣꯏꯕꯤꯔꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯦ ꯐꯣꯛꯇꯤ ꯑꯩ ꯍꯥꯏꯐꯦꯠ ꯈꯔꯕꯨꯗꯤ ꯑꯗꯨꯝ ꯈꯪꯉꯦ ꯑꯗꯣ ꯐꯖꯅ ꯈꯪꯕꯗꯤ ꯑꯣꯏꯗ꯭ꯔꯦ ꯑꯗꯣ ꯑꯅꯤꯗꯨꯗꯤ ꯑꯗꯨꯝ ꯈꯪꯉꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯔꯛ ꯊꯠꯅ ꯍꯣꯔꯦꯟ ꯏꯁꯩꯁꯨ ꯑꯗꯨꯝ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯃꯤꯟꯅꯁꯤꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯅ MAICHONꯗ ꯂꯥꯛꯆꯅꯤꯡꯉꯤꯁꯤ MAICHON ꯍꯧꯖꯤꯛ ꯏꯁꯥꯒꯤ ꯆꯍꯤꯗꯤ ꯀꯌꯥ ꯁꯨꯕꯤꯔꯦ 22 ꯌꯥꯝ ꯅꯧꯔꯤꯕ ꯁꯩꯁꯛꯄꯤꯅꯤ MAICHONꯅ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯏꯁꯩꯒꯤ ꯂꯝꯗꯒ ꯂꯥꯛꯏꯁꯦ ꯃꯁꯤ ꯄꯤꯛꯏꯉꯩꯗꯒꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯏꯁꯩꯁꯤ ꯌꯥꯝꯅ ꯄꯥꯝꯃꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯑꯩꯒꯤ ꯐꯦꯃꯤꯂꯤꯒꯤ ꯏꯟꯐ꯭ꯂꯨꯑꯦꯟꯁꯀ ꯂꯩꯕꯗꯒꯤ ꯏꯁꯩꯒꯤ ꯂꯝꯁꯤꯗ ꯂꯥꯛꯈꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ MAICHON ꯁꯤꯒꯤ ꯃꯇꯥꯡꯁꯨ ꯈꯖꯤꯛꯇꯪ ꯊꯝꯕꯤ ꯑꯩꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯗꯨꯝ ꯏꯁꯩꯁꯦ ꯑꯗꯨꯝ ꯈꯔꯗꯤ ꯑꯗꯨꯝ ꯁꯛꯑꯦ ꯍꯥꯏꯔꯛꯑꯦ ꯑꯗꯨꯝ ꯂꯩꯀꯥꯏꯒꯤ ꯑꯍꯟꯈꯩꯅꯁꯨ ꯑꯗꯨꯝ ꯁꯛꯍꯟꯕ ꯈꯣꯠꯍꯟꯕ ꯑꯗꯨꯝ ꯇꯧꯔꯛꯑꯦꯅ ꯍꯥꯏꯌꯦ ꯑꯗꯣ ꯑꯩ ꯕꯣꯜ ꯌꯥꯝ ꯁꯥꯟꯅꯔꯛꯑꯦ ꯑꯗꯨꯒ ꯕꯣꯜꯗꯣ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯅꯁꯨ ꯀꯌꯥ ꯄꯥꯝꯗꯕ ꯑꯗꯨꯃꯥꯏꯅ ꯁꯥꯟꯅꯍꯟꯕꯁꯦ ꯑꯗꯨꯅ ꯑꯩꯁꯨ ꯈꯣꯟꯁꯨ ꯈꯔ ꯏꯁꯩꯗ ꯁꯨꯃꯥꯏꯅ ꯇꯧꯍꯟꯕ ꯌꯥꯅꯤꯅ ꯍꯥꯏꯕꯤꯕ ꯑꯗꯨꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯃꯥ ꯕꯕꯥꯅ ꯑꯗꯨꯃꯥꯏꯅ ꯏꯟꯕꯤꯕꯅꯦ ꯏꯁꯩꯗ ꯑꯗꯒꯤꯗꯤ ꯏꯁꯩꯒꯤ ꯂꯝꯁꯤꯗ ꯆꯪꯉꯛꯈꯤ MAICHON ꯑꯗꯨꯝ ꯈꯔ ꯄꯤꯛꯏꯉꯩꯗꯒꯤꯗꯤ ꯇꯝꯕ ꯍꯧꯖꯔꯛꯑꯦ ꯑꯩꯈꯣꯏ ꯆꯤꯆꯦ ꯑꯩꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯆꯤꯆꯦꯁꯦ ꯃꯥꯁꯨ ꯏꯁꯩ ꯁꯛꯑꯦ ꯍꯧꯖꯤꯛ ꯅꯤꯄꯨꯟꯁꯨ ꯂꯣꯏꯔꯦ ꯏꯁꯩꯗ ꯃꯥꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯑꯩꯁꯦ ꯇꯝꯕ ꯑꯗꯨꯝ ꯃꯥꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯃꯥ ꯃꯊꯟꯇ ꯆꯠꯄ ꯇꯜꯂꯦ ꯍꯥꯏꯕꯒꯤ ꯑꯗꯨꯝ ꯆꯠꯃꯤꯟꯅꯕꯗꯨꯗ ꯑꯗꯨꯝ ꯑꯩꯁꯨ ꯁꯛꯄ ꯑꯗꯨꯝ ꯌꯥꯎꯁꯜꯂꯦ ꯑꯗꯨꯗ ꯑꯣꯖꯥꯅꯁꯨ ꯑꯩꯁꯦ ꯏꯁꯩ ꯁꯛꯄ ꯌꯥꯅꯤꯅ ꯍꯥꯏꯕꯤꯔꯛꯄ ꯑꯗꯒꯤ ꯀꯝꯄꯤꯇꯤꯁꯟꯁꯨ ꯑꯗꯨꯝ ꯌꯥꯎꯍꯜꯂꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯦꯆꯤꯞꯃꯦꯟꯗꯤ ꯑꯗꯨꯝ ꯄꯥꯛꯈꯤꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ MAICHONꯗ ꯑꯩꯅ ꯍꯧꯖꯤꯛ ꯂꯥꯛꯆꯅꯤꯡꯉꯤꯁꯦ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ BAꯗꯤ ꯂꯣꯏꯔꯦ ꯍꯥꯏꯔꯦꯀꯣ ꯃ꯭ꯌꯨꯖꯤꯛꯇ ꯑꯗꯣ ꯀꯔꯝꯕ ꯑꯣꯖꯥꯒꯤ ꯃꯈꯥꯗ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯄ꯭ꯔꯦꯛꯇꯤꯁꯁꯤ ꯀꯃꯥꯏꯅ ꯆꯠꯊꯔꯤ ꯊꯥꯡꯃꯩꯕꯟꯗꯒꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯂꯩꯕ ꯑꯣꯖꯥ ꯃꯣꯏꯔꯥꯡꯊꯦꯝ ꯗꯦꯕꯦꯟꯗ꯭ꯔ ꯀꯨꯃꯥꯔꯗꯁꯨ ꯑꯗꯨꯝ ꯍꯧꯖꯤꯛ ꯑꯗꯨꯝ ꯆꯠꯆꯔꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯂꯦꯞꯇꯅ ꯆꯠꯂꯤ ꯍꯥꯏꯕ BA ꯂꯣꯏꯔꯦꯀꯣ ꯃ꯭ꯌꯨꯖꯤꯛꯀꯤ ꯃꯇꯥꯡꯁꯦ ꯍꯣꯏ ꯈꯔꯗꯤ ꯈꯪꯉꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯟꯅ ꯈꯪꯖꯤꯜꯂꯨꯗꯦ ꯑꯗꯣ ꯀꯌꯥꯝꯐꯧ ꯌꯥꯝꯅꯒꯗꯤ ꯍꯥꯏꯗꯤ ꯃ꯭ꯌꯨꯖꯤꯛꯀꯤ ꯂꯝꯁꯤꯗ ꯀꯗꯥꯏꯐꯥꯎ ꯌꯧꯅ ꯇꯝꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯤ ꯂꯩꯔꯤ ꯀꯃꯥꯏꯅ ꯇꯧꯔꯤ ꯑꯗꯨꯝ ꯇꯝꯒꯦꯅꯗꯤ ꯑꯗꯨꯝ ꯈꯟꯖꯔꯤ ꯉꯝꯃꯤꯕ ꯃꯈꯩ ꯑꯗꯨꯝ ꯇꯝꯒꯦꯅ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯍꯦꯟꯅ ꯑꯦꯟꯇꯔꯇꯦꯟ ꯇꯧꯅꯕ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯕ ꯃꯌꯥꯝꯅꯁꯨ ꯈꯧꯔꯥꯡꯅ ꯍꯥꯏꯗꯤ ꯌꯥꯝꯁꯨ ꯅꯍꯥ ꯑꯣꯏꯔꯤꯕ ꯑꯗꯒꯤ ꯏꯅꯔꯖꯦꯇꯤꯛ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯍꯧꯖꯤꯛ ꯏꯁꯩꯒꯤ ꯂꯝꯗ ꯁꯤ ꯌꯧꯅ ꯆꯪꯁꯜꯂꯛꯏꯕ ꯈꯣꯡꯊꯥꯡꯁꯤꯗ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ MAICHON ꯂꯩꯕꯥꯛ ꯅꯤꯡꯕ ꯏꯁꯩ ꯑꯃꯈꯛꯇꯪ ꯑꯩꯈꯣꯏ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯇ
Maichon amtang khudun tambiu. Inung ngali khangnaba kwagnalan bao chilamba charoy na ti tu khong lamba ningsing bata mangay re pamuida ko iramdam nungshida ko puknafam ima nungshibi inung ali khang na ba kumgi nongbu nao thim lamba nongau bi chiklasu khongki dare tamna khonji nungshibaisu loibi chingnung loknung dagi taki dare chingmai nganbi leirang lasing mami sam khare sinai pham kakhi dare taring kap tring kaurakli nungshida ko iramdam pamuida ko puknafam I manungshibi kanglay pakhai na kaurambi inung ali khang na ba inung ali khang na ba Mayamna su khui Maichon la hazik lebak ning bai shei ma khudun tambiri basi mayamna su du haidi thuklawa phawbirangani adum thamo yobirangani haibagi chapchaba thajaba lei yamna phajai tungda su hena Maichon mai pakpo ibiu haiba wafam si ELITETV mai kai dagi thamjari yamna wajai makha khoi sumcha thajarak poina Maichon dagi aina khangjaning basi haujik se hoi khoi se 21st century da hingini 21st century da hing taraga su khoi nupa ga nupi gi gender equality di leire hai taraga su adumak any thabak thoram da tolop ta kari da mana taraga su nupi na isai he chatluraga theng halakpa khotpagi sumba aidi isai ga di chatpadi hawbirabo kamai taw khara di chachar siguma da kari nungai da ba khudong chadaba habadi sigi phibam jinga si oriba phibam je tana ba honarakpada minok masa leidana khoi faina amna isai ga je khoi sakninge haidane ta sakpangam banati masdi inborn quality ne ba aduma oitaraga su khoi lebak si appreciation yamna watpa mi gi sarukna khara helap tawbagi mami chawna leidanina masida nupi moina sei sakpi moina ngasi gi society sida Maichon kitang awaba khudong chadaba habidi thengnaba khara su tamak yamda pawdambiu hojik faugi oinadi adugumba haidi sugumba je kaisu thengna jadri khoi family pun adum chapmina banina to kona su dum thengna raktaba su oige society sigi thohningdaba thodo kaya ma nongma kangdana thoklakpanina nupi ai khoisu sei sakpi oiro ama boiro whatever ai khoisi section daba su yadaba matam di adumak phaba aduga mi singi mentality di yamna phattaba myoi kya su leitaba di nate khoi environment sida khunda leitaraga leminari sida phaba su dumak yawi phattaba su adumak yawi ko adumak pu hoi hairiba khoi masida nupa nupi gi khetnaba sei sakpi oiro sei sakpu oiro masigi khetnaba thambidaba aduga makhoisu khoi khunai sida isaina achauba kaino ma contribution ama piribani awaba nungai ba khuding makta isaina laudaba
rule se leite haba wafam si thamjage mayam na su masida nupa nupi gi khetnaba karisu thambidana nauna mayon chongkhatchade ibi pigi maichon gumla pi pigi inaw nupi haitare makhoi gumba sing su pigi viewers sing aduga leiminari ba pigi chilnaw sing khuding makna support tawiduna magi punsi su mana ningjari ba goal si yoba ngamba ohanbiyo haba warol si su thamjage hagatjari kuna mapu yam nuaijai maichon maichon na sid makha chathajarak poina hojik phawbada maichon na haidi film gi isaiga sakhibagadi yaurabra aduga toba tongan ba album gi gadi sakhibagadi leibra kamai tawi ꯑꯩꯒꯤ ꯏꯁꯩꯁꯦ ꯍꯟꯗꯛ ꯑꯣꯗꯤꯑꯣ ꯑꯣꯏꯅꯗꯤ ꯐꯣꯡꯗꯣꯛꯆꯈ꯭ꯔꯦ ꯐꯤꯂꯝꯒꯤ ꯑꯣꯏꯅꯗꯤ ꯁꯛꯆꯗ꯭ꯔꯦ Okay. Audio album gumba gi ra na audio oina. Okay. Isai kya mukti kamai tawgira. Isaise ahum mukti leizare aduga atopa pending dasu khara adum leizare. Okay. Audio sidi release tawgra kamai tawi. Tawgre. Okay. Adudi marak thanna koigi maichon gi release tawgra ba isai ahum sidagi amakhtang khalaga mayam da maichon amaktang khudol tambiyu taminasi ko. Mayam da koigi maichon gi hauji release tawgra ba audio gi isai ahum sigi marakatagi maichon na khwaidagi pamjaba haidi masigi isai ahum sidagi agi thamoina khwaidagi pamjabani haina khanba isai duma mayam mafamda maichon lamtang khudon tambiyu taminasi Isai ase Oza Surmani Rishina direction tawbibane aduga lyrics na che Sangitano na ibibane. Kikulut pisanaranu, kikulut pisanaranu, kikulut pisanaranu, kikulut pisanaranu. Khanghodana pairagliba amuba leichil duna nungshigi nungli khiklagli. Khanghodana pairagliba amuba leichil duna nungshigi nungli khiklagli. Yining pantangai rambi nujagi pukning leikosi khoi moi bagi wahaina khontang yeina nillari. Matamgi nongliakan ba taibang pumba tanik pani. Matamgi nongliakan ba taibang pumba tanik pani. Pakhang pukchil khangjedri wakhal munna khandana. Pakhang pukchil khangjadri wakhal munna khandana. Ningol thamoi pikiro kikulut pisanararoi, kikulut pisanararoi, kikulut pisanararoi, kikulut pisanararoi. Hagatjari maichon isai ani di tazare isai ani si aduma loinmak phajai hai ningi haidi khonju yam phajai adum maichon aina makha tajarakpada maichon dagi khangjaning base haidi khogi saisakpi singje khogi khanaw dagi masigi thogla ibasida chaba thakpagi problem haibadi leidana hai kak i sigai di kai haiba mafam kaya amasu tajai adubu kadai bo yongna kari charoidabano haibadudi khangjadi ado as a singer moina maichon akoi saisakpa singji chaba thakpada yamna kakpasi maru oibra aduga karamba chinjak si kakadabani habisi akaknaba kharadi leiramgadaba mali sigi matangsi da maichon amtang thambiyo ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯆꯥꯕꯗꯤ ꯆꯥꯏ ꯑꯗꯨꯒ ꯐ꯭ꯔꯤꯖꯀꯤ ꯏꯁꯤꯡꯒꯨꯝꯕ ꯊꯛꯄ ꯌꯥꯗꯦ ꯈꯣꯠꯇꯦ ꯑꯗꯨꯒꯨꯝꯕꯕꯨꯗꯤ ꯑꯗꯨꯝ ꯍꯥꯏ ꯑꯗꯣ ꯑꯗꯨꯒꯨꯝꯕꯗꯤ ꯊꯛꯇ꯭ꯔꯦ ꯑꯗꯨꯝ ꯃꯔꯛꯇ ꯈꯔ ꯑꯗꯨꯝ ꯊꯛꯄꯗꯤ ꯌꯥꯎꯋꯦ ꯑꯗꯣ ꯇꯣꯏꯅꯗꯤ ꯊꯛꯇ꯭ꯔꯦ ꯑꯗꯨꯒ ꯏꯁꯩꯒꯨꯝꯕ ꯆꯠꯂꯝꯗꯥꯏ ꯁꯛꯑꯝꯗꯥꯏ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯨꯝꯕ ꯂꯩꯕꯁꯦ ꯁꯤꯒꯨꯝꯕꯗꯗꯤ ꯉꯁꯤꯗꯒꯤ ꯑꯗꯨꯝ
ꯆꯥꯗꯦ ꯍꯥꯏꯗꯤ ꯆꯥꯕ ꯌꯥꯗꯕ ꯎꯇꯤ ꯊꯣꯡꯕꯒꯨꯝꯕ Okay. ꯑꯗꯨꯒ ꯍꯥꯏꯗꯤ ꯑꯁꯤꯟ ꯑꯔꯥꯛꯀꯨꯝꯕꯁꯦ ꯁꯤꯒꯨꯝꯕꯗꯤ ꯆꯥꯕ ꯌꯥꯗꯦꯅ ꯑꯣꯖꯥꯅ ꯆꯥꯅꯣ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯁꯥꯅ ꯑꯣꯖꯥꯅ ꯑꯣꯖꯥꯅꯁꯨ ꯆꯥꯒꯅꯣꯅ ꯍꯥꯏꯕ ꯑꯗꯨꯒꯤ Okay, okay. ꯑꯗꯣ ꯃꯥꯏꯆꯣꯟ ꯑꯩꯅ ꯂꯥꯛꯆꯅꯤꯡꯉꯤꯕꯁꯤꯅ ꯑꯃꯨꯛ ꯉꯁꯥꯏ ꯏꯁꯩꯁꯦ ꯑꯩꯈꯣꯏꯁꯨ ꯋꯥꯔꯁꯨ ꯏꯁꯩ ꯅꯨꯡꯉꯥꯏꯔꯁꯨ ꯏꯁꯩ ꯀꯞꯅꯤꯡꯉꯁꯨ ꯏꯁꯩ ꯑꯗꯒꯤ ꯀꯩꯅꯣꯝꯃ ꯄꯣꯊꯥꯐꯝ ꯑꯣꯏꯌꯦꯕ ꯏꯁꯩꯁꯦ ꯑꯗꯣ ꯏꯁꯥꯃꯛ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯏꯁꯩ ꯑꯃ ꯁꯛꯇꯣꯛꯈ꯭ꯔꯒ ꯏꯁꯩ ꯐꯖꯕ ꯃꯌꯦꯛ ꯑꯃ ꯁꯛꯈ꯭ꯔꯀꯥꯟꯗ ꯏꯁꯥꯗ ꯀꯔꯤ ꯍꯥꯏꯗꯤ ꯂꯩꯗꯅ ꯀꯔꯤ ꯃꯗꯨꯗ ꯊꯦꯡꯅꯕ ꯑꯋꯥ ꯅꯨꯡꯉꯥꯏ ꯂꯩꯗꯅ ꯀꯅꯥꯒꯨꯝꯕ ꯑꯩꯒꯤ ꯏꯁꯩꯁꯤꯅ ꯀꯅꯥꯒꯨꯝꯕꯒꯤ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕ ꯑꯃꯁꯨ ꯈꯔꯗ ꯑꯣꯏꯁꯨ ꯃꯤꯅꯤꯃꯥꯏꯁ ꯇꯧꯗꯣꯏꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗ ꯑꯗꯨꯃꯛ ꯁꯛꯄꯤꯕ꯭ꯔꯥ ꯑꯗꯨꯒ ꯏꯁꯩꯁꯤ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯈꯪꯅꯔꯕꯗꯨꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯄꯟꯖꯔꯤꯗꯨꯅꯤ ꯋꯥꯔꯁꯨ ꯏꯁꯩꯅꯤ ꯅꯨꯡꯉꯥꯏꯔꯁꯨ ꯏꯁꯩꯅꯤ ꯀꯞꯄꯁꯨ ꯏꯁꯩꯅꯤ ꯏꯁꯩꯁꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯤꯗ ꯇꯠꯅꯕ ꯊꯥꯅꯗ꯭ꯔꯕ ꯁꯤꯕ ꯅꯥꯕ ꯈꯨꯗꯤꯡꯃꯛꯇ ꯂꯨꯍꯣꯡꯉꯦ ꯑꯃ ꯇꯧꯔꯦꯀꯣ ꯏꯁꯩꯅ ꯌꯥꯎꯗꯕ ꯖꯒꯥꯁꯤ ꯁꯨꯡꯂꯩ ꯍꯦꯛ ꯃꯔꯩꯇꯦ ꯍꯥꯏꯕꯁꯤ ꯍꯥꯏꯃꯟꯕ ꯊꯣꯛꯂꯔꯣꯏꯗꯕꯅꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯦꯁ ꯑꯦ ꯁꯤꯡꯒꯔ ꯑꯃ ꯑꯣꯏꯅ ꯏꯁꯩ ꯅꯣꯡꯃꯥꯏꯒꯤ ꯂꯝꯁꯤꯗ ꯏꯁꯥꯅ ꯁꯛꯆꯔꯨꯕ ꯏꯁꯥꯅ ꯄꯔꯐꯣꯔꯃꯦꯟꯁ ꯄꯤꯔꯨꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯍꯔꯥꯎꯔꯒ ꯂꯩꯍꯧꯕꯁꯤꯗ ꯃꯥꯏꯆꯣꯟ ꯀꯔꯤꯗꯤ ꯐꯥꯎꯕꯤ ꯀꯃꯥꯏꯅ ꯇꯧꯏ ꯁꯤ ꯃꯇꯥꯡꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯐꯥꯎꯋꯦ ꯅꯨꯡꯉꯥꯏꯕꯁꯦ ꯂꯩꯗꯅ ꯍꯥꯏꯗꯤ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯦ ꯀꯥꯏꯅꯒ ꯏꯁꯥꯅ ꯈꯟꯖꯕ ꯂꯩꯗꯅ ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯔꯨꯕꯗ ꯌꯥꯝꯅ ꯍꯥꯏꯗꯤ ꯃꯤꯁꯤꯡꯁꯤꯅ ꯑꯁ ꯃꯥꯏꯆꯣꯟ ꯅꯪꯅ ꯁꯛꯏꯁꯦ ꯌꯥꯝ ꯐꯖꯩꯃꯛ ꯍꯥꯏꯔꯛꯇ ꯇꯥꯔꯁꯨ ꯃꯤꯑꯣꯏꯕꯒꯤ ꯀ꯭ꯂꯦꯞ ꯐꯪꯕ ꯅꯠꯇ꯭ꯔꯒ ꯖꯁ ꯅꯪꯅ ꯎꯠꯂꯤꯕ ꯄꯔꯐꯣꯔꯃꯦꯟꯁꯇꯨꯗ ꯃꯌꯥꯝꯅ ꯄꯤꯔꯛꯄ ꯔꯦꯁꯄꯣꯟꯁꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯗ ꯖꯁ ꯍꯔꯥꯎꯕ ꯈꯛꯇꯪ ꯅꯠꯇꯅ ꯏꯁꯥꯁꯤꯗ ꯄꯨꯟꯁꯤꯗ ꯑꯩꯒꯤ ꯀꯩ ꯍꯥꯏꯅꯤ ꯁꯕꯀꯣꯟꯁꯤꯌꯁ ꯃꯥꯏꯟꯁꯤꯅ ꯀꯔꯤꯒꯗꯤ ꯐꯥꯎꯕꯤ ꯑꯗꯨꯗ ꯁꯨꯝ ꯑꯩꯈꯣꯏꯁꯨ ꯇꯥꯖꯔꯤꯕ ꯑꯩꯈꯣꯏꯁꯤꯁꯨ ꯏꯁꯩ ꯁꯛꯏꯕꯁꯤꯡꯁꯤꯅ ꯁꯤꯐꯧꯒꯤ ꯋꯥꯈꯜꯁꯦ ꯂꯩꯔꯒ ꯁꯛꯂꯛꯄꯅꯤꯒ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯁꯨ ꯑꯝꯇꯪ ꯈꯪꯖꯅꯤꯡꯉꯦ ꯍꯣꯏ ꯏꯁꯩꯒꯨꯝꯕ ꯆꯠꯂꯨꯕ ꯀꯥꯟꯗ ꯃꯤꯅꯒ ꯍꯥꯏꯗꯤ ꯍꯔꯥꯎ ꯇꯧꯕꯤꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯗꯨꯒ ꯏꯁꯩ ꯂꯣꯏꯔꯛꯄꯗ ꯏꯁꯩ ꯁꯛꯎꯔꯀꯥꯟꯗ ꯌꯥꯝ ꯃꯌꯥꯝꯅꯒ ꯈꯨꯕꯥꯛꯀ ꯈꯨꯕꯤꯔꯛꯄꯁꯦ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯩꯅ ꯁꯛꯆꯔꯤꯁꯦ ꯃꯤꯅ ꯑꯗꯨꯝ ꯇꯥꯕ ꯌꯥꯔꯕ ꯃꯥꯜꯂꯦ ꯍꯥꯏꯅ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯈꯟꯖꯕꯗꯣ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯋꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯈꯥ ꯆꯠꯊꯖꯔꯛꯄꯗ ꯑꯩꯅ ꯃꯥꯏꯆꯣꯟꯗ ꯑꯃꯨꯛ ꯂꯥꯛꯆꯅꯤꯡꯉꯤꯕ ꯋꯥꯐꯝꯅ ꯉꯁꯥꯏꯒꯤ ꯏꯁꯩꯁꯦ ꯍꯥꯏꯗꯤ ꯏꯁꯥꯒꯤ ꯑꯣꯏꯅ ꯃꯥꯏꯆꯣꯟ ꯍꯥꯏꯗꯤ ꯏꯁꯩꯁꯤꯗ ꯑꯩꯈꯣꯏꯁꯨ ꯃꯦꯂꯣꯗꯤ ꯍꯥꯏꯕ ꯑꯃ ꯍꯥꯏꯗꯤ ꯀꯥꯏꯅꯕꯒꯤ ꯏꯁꯩ ꯑꯗꯒꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯀꯩ ꯍꯥꯏꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯏꯁꯩ ꯑꯗꯒꯤ ꯂꯩꯕꯥꯛ ꯅꯤꯡꯕꯒꯤ ꯏꯁꯩꯁꯤꯗ ꯃꯥꯏꯆꯣꯟꯅ ꯈꯔ ꯍꯦꯟꯅ ꯊꯋꯥꯏ ꯇꯥꯖꯕ ꯖꯒꯥꯁꯤ ꯀꯔꯝꯕꯗꯤ ꯑꯣꯏ ꯃꯥꯏꯆꯣꯟ ꯑꯗꯣ ꯁꯦꯠ ꯁꯣꯡꯅꯗꯤ ꯍꯦꯟꯅꯗꯤ ꯇꯥꯏꯌꯦ ꯁꯦꯠ ꯁꯣꯡꯅ ꯍꯦꯟꯅ ꯇꯥꯏ ꯍꯣꯏ ꯃꯌꯥꯝꯅꯁꯨ ꯍꯥꯏꯅꯕꯗ ꯏꯁꯩꯁꯦ ꯇꯁꯦꯡꯅ ꯏꯁꯩꯒꯤ ꯔꯣꯜꯁꯦ ꯂꯧꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯀꯥꯏꯅꯕꯒꯤ ꯁꯦꯠ ꯁꯣꯡꯁꯤꯅ ꯍꯦꯟꯅ ꯃꯌꯦꯛꯁꯨ ꯐꯖꯕ ꯍꯦꯜꯂꯤ ꯀꯥꯏ ꯍꯥꯏꯅꯩ ꯃꯁꯤ ꯃꯥꯏꯆꯣꯟꯒꯤ ꯋꯥꯈꯜꯗꯁꯨ ꯑꯗꯨꯝ ꯆꯨꯝꯃꯤ ꯀꯥꯏꯅ ꯈꯟꯕꯤꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯝ ꯈꯜꯂꯦ ꯆꯨꯝꯃꯦꯅ ꯊꯃꯣꯏ ꯍꯦꯛꯇ ꯌꯧꯕꯁꯦ ꯑꯩꯈꯣꯏꯁꯨ ꯏꯁꯩ ꯑꯃ ꯇꯥꯕꯗ ꯀꯥꯏꯅꯕꯒꯤ ꯏꯁꯩꯒꯁꯦ ꯇꯥꯕ ꯃꯇꯝꯗ ꯊꯃꯣꯏꯁꯦ ꯍꯦꯛꯇ ꯌꯧꯋꯦꯕ ꯊꯨꯛꯀ ꯍꯦꯛꯇ ꯂꯥꯎꯕ ꯐꯥꯎꯕ ꯑꯃ ꯑꯗꯨꯝ ꯐꯥꯎꯋꯤ ꯁꯤꯒꯤ ꯃꯇꯥꯡꯗ ꯃꯥꯏꯆꯣꯟꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯉꯁꯥꯏ ꯁꯦꯠ ꯁꯣꯡꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯑꯗꯣ ꯃꯥꯏꯆꯣꯟ ꯍꯧꯖꯤꯛꯐꯥꯎꯗ ꯁꯤꯒꯤ ꯐꯤꯕꯝ ꯏꯁꯥꯒꯤ ꯆꯍꯤ 22 ꯈꯛꯇ ꯉꯥꯏꯔꯤ ꯌꯥꯝ ꯅꯧꯔꯤꯀꯣ ꯑꯩꯈꯣꯏ ꯇꯨꯡꯗ ꯃꯌꯥꯝ ꯑꯃ ꯍꯥꯏꯗꯤ ꯈꯜꯂꯤꯕ ꯈꯨꯗꯤꯡꯃꯛꯁꯨ ꯁꯣꯏꯗꯅ ꯊꯨꯡꯒꯅꯤ ꯍꯥꯏꯕꯗꯨꯁꯨ ꯏꯁꯥꯅꯁꯨ ꯕꯤꯂꯤꯐ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯁꯨ ꯑꯩꯈꯣꯏꯅ ꯕ꯭ꯂꯦꯁꯤꯡꯁꯨ ꯄꯤꯖꯔꯤꯀꯣ ꯑꯩꯈꯣꯏ ꯁꯞꯄꯣꯔꯠꯁꯨ ꯇꯧꯖꯔꯤ ꯃꯌꯥꯝꯅꯁꯨ ꯁꯣꯏꯗꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯁꯨ ꯆꯥꯎꯅ ꯊꯝꯖꯩ ꯑꯗꯨꯒ ꯃꯈꯥ ꯇꯥꯖꯔꯛꯄꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯐꯦꯃꯤꯂꯤꯒꯤ ꯁꯞꯄꯣꯔꯠꯁꯦ ꯀꯌꯥꯝ ꯇꯧꯕꯤ ꯀꯃꯥꯏꯅ ꯇꯧꯏ ꯐꯦꯃꯤꯂꯤꯒꯤ ꯁꯞꯄꯣꯔꯠꯁꯤꯗꯤ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯦ ꯃꯦꯗꯥꯝ ꯑꯗꯨꯝ ꯑꯩꯅ ꯇꯧꯒꯦ ꯍꯥꯏꯔꯕꯗꯁꯨ ꯑꯗꯨꯝ ꯄꯨꯔꯥ ꯍꯥꯏꯗꯤ ꯑꯊꯤꯡꯕ ꯀꯩꯁꯨꯝꯇ ꯂꯩꯇ꯭ꯔꯦ ꯑꯗꯨꯝ ꯄꯨꯔꯥ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯦ ꯏꯃꯥ ꯕꯕꯥꯅ ꯍꯣꯏ ꯏꯁꯩꯁꯤꯗ ꯅꯪꯁꯦ ꯃꯁꯛ ꯅꯥꯏꯕ ꯃꯁꯛ ꯊꯣꯛꯄ ꯏꯆꯥꯅꯨꯄꯤ ꯑꯃ ꯑꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯐꯦꯃꯤꯂꯤꯒꯤ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯏ ꯍꯥꯏꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯗꯤ ꯐꯦꯃꯤꯂꯤꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯁꯤꯅꯅꯤ ꯉꯁꯤꯀꯣ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯌꯥꯝ ꯅꯧꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯃꯥꯏꯆꯣꯟꯅ ꯁꯤꯒꯤ ꯐꯤꯕꯝ ꯌꯧꯔꯛꯏꯁꯦ ꯑꯗꯨꯅ ELITETVꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏꯆꯣꯟꯅ ꯉꯁꯤꯒꯤ ꯄꯨꯟꯁꯤꯒꯤ ꯁꯤꯒꯤ ꯊꯥꯛ ꯌꯧꯔꯛꯄ ꯉꯝꯕꯁꯤ ꯐꯦꯃꯤꯂꯤꯒꯤ ꯑꯆꯧꯕ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯂꯩꯔꯤꯕꯅꯤ ELITETVꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯁꯥꯏꯠꯇꯁꯨ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯅꯤ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟ ꯇꯧꯖꯔꯤ ꯇꯨꯡꯗꯁꯨ ꯑꯗꯨꯃꯛ ꯑꯩꯈꯣꯏ ꯃꯥꯏꯆꯣꯟꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏꯕꯁꯤ ELITETVꯒꯤ ꯃꯥꯏꯀꯩꯗ ꯊꯝꯖꯔꯤ ꯂꯣꯏꯅꯅ ꯃꯥꯏꯆꯣꯟꯒꯤ
hobby ma kari pami ma karamba chinjang hen hainai magi mana khwaidagi pamjaba machu magi manung de laiba magi kitang personal oibse koi nya na khudok tamjage ai maichon da lakjage maichon gi hobby se kaino amtang habiyo ꯑꯩꯒꯤ ꯍꯣꯕꯤꯁꯦ isai dagi kitang na thairaga ꯁꯥꯟꯅꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦ sanaba se kai karamba makhagi masana na ꯐꯨꯠꯕꯣꯜꯁꯦ ꯌꯥꯝ ꯄꯥꯝꯃꯦ football sanaba haibra ꯑꯗꯨꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯐꯨꯠꯕꯣꯜꯁꯦ ꯑꯗꯨꯝ ꯁꯥꯟꯅꯔꯛꯑꯦ Okay. ꯑꯗꯨꯒ ꯂꯩꯀꯥꯏꯒꯤ ꯑꯗꯨꯝ ꯁꯥꯟꯅꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯤꯁꯤꯡꯁꯨ ꯂꯣꯏ ꯑꯗꯨꯝ ꯁꯥꯟꯅꯃꯤꯟꯅꯩꯕ ꯑꯗꯨꯝ ꯅꯨꯄꯥ ꯃꯔꯛꯇ ꯁꯨꯝ ꯌꯥꯎꯔꯒ ꯑꯗꯨꯝ ꯁꯥꯟꯅꯩꯌꯦ ꯑꯗꯨꯒ ꯃꯣꯏ ꯁꯨꯝ ꯂꯩꯀꯥꯏꯒꯤ ꯕꯣꯜ ꯁꯥꯟꯅꯕ ꯈꯔ ꯃꯣꯏ ꯁꯦꯅꯤꯌꯔꯁꯤꯡꯅ ꯁꯥꯟꯅꯕꯒꯤ ꯀꯧꯕꯒꯁꯨ ꯌꯥꯝ ꯂꯥꯛꯑꯝꯃꯦꯕꯀꯣ ꯌꯥꯎꯍꯜꯂꯣ ꯃꯥꯁꯦ ꯑꯗꯨꯝ ꯕꯣꯜ ꯁꯥꯟꯅꯕꯗ ꯌꯥꯅꯤ ꯈꯣꯠꯅꯤꯅ ꯑꯗꯨꯝ ꯇꯧꯔꯛꯑꯦ ꯑꯗꯣ ꯏꯃꯥ ꯕꯕꯥꯅ ꯌꯥꯗꯕꯅꯤꯅ ꯑꯗꯨꯝ ꯇꯣꯛꯈ꯭ꯔꯦ Okay. Adudi kyam chahi kyamuk sanabirange ꯆꯍꯤꯁꯦ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯁꯥꯟꯅꯔꯝꯃꯦ ꯑꯗꯨꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯂꯝꯄꯥꯛꯇ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯊꯣꯛꯑꯒ ꯑꯗꯨꯝ ꯁꯥꯟꯅꯕꯗꯣ ꯑꯗꯨꯃꯥꯏꯅ ꯁꯥꯟꯅꯕ yam nungaijei angakpani khugi angang oringaida football yam phajana sanarambi angang nupi macha nupi amana amuk saisakpi oirakpasisu ngaktaba ngamde masisu ishorna pokpada khugi tongan tongan ba angang sing khoi mioi khuding makta magi skill amamam hapai habado maichol da skill ani ni hapai si magi mase player dum oiramaga su afawba player ma sungsoi soidana oiramba yabani adubu anyway nakalama romda hoji machin yamna tung khalaibi koi saisakpi ma oirakli tung da su soidana oirakani habagi achetpa thajaba lai maichon mai pakpo ibiu makha chathajarakpada maichon gi favorite color se kai favorite color se black and white okay black and white black su phajai white su ka phajai yamna phajaba combination ni aduga makha chathajarakpada maichon gi haidi khwaidagi pamjaba hinjang si karamba makhal ki hinjang ꯑꯆꯝꯕꯗ ꯑꯣꯏꯅ ꯍꯥꯏꯖꯔꯒꯦ ꯀꯥꯡꯁꯣꯏꯁꯦ ꯌꯥꯝ ꯄꯥꯝꯖꯩ okay irombadi chadro ꯆꯥꯏ ꯑꯗꯣ ꯀꯥꯡꯁꯣꯏꯅꯗꯤ ꯍꯦꯟꯅ kangsoini ꯄꯥꯝꯃꯦ hena pameba adigi film ga yengbadadi khoi adum karamba makhal gi film na hena yengi maichon kamai taw ꯃꯅꯤꯄꯨꯔ ꯐꯤꯂꯝꯒ ꯍꯤꯟꯗꯤꯒ ꯑꯗꯨꯝ ꯈꯔ ꯈꯔ ꯌꯦꯡꯉꯦ okay aduga khoi khwaidagi pamjaba actor actress se kanano khoi manipur gi ꯅꯨꯄꯤꯗꯅ ꯆꯦꯕꯂꯥ ꯑꯗꯨꯒ ꯅꯨꯄꯥꯗꯅ ꯗꯥ ꯀꯣꯀ꯭ꯔꯣꯁꯁꯦ ꯄꯥꯝꯃꯦ yam nungai khoi maichon gi magi mana karamba machu pami karamba film actor actress na ha hena pami aduga loina na mana karamba makhal gi henjang na hena pami ka haba karamba machu ni hena pami haba koi maichon na thambigre masigi makha chathajarak pada aina maichon da lakchani ba wafamdi maichon mayam akhi saisakpa saisakpi singsida aidi kitang nauna inkhala iba na haitare koi maichol gumba sida hana leiramaba already magi platform amaga kallaga leiramaba saisakpi singsina nauna changlakliba na ha singsida ke hani adumak emotionally spiritually support tawibra adu phajana phangbibra natragana aikhuidi almost phawrabani aikhuidi level amada leirabani ka haibagi adugumba thak leidana sometimes adumagi nungaitaba thamoida phawbagi yawibra kamai tawi machu ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯒꯨꯝꯕꯗꯤ ꯀꯩꯁꯨꯝꯇ ꯂꯩꯇꯦ okay adumak maichona chatluba jagada adumak support tawbiba yam nungaijei khugi hanagi leiriba khugi saknairaba saisakpi singna nauna inkhatcharaiba khugi mayon choklakliba na ha haitare makoida aduki matik support tawi hai tawbi haina tabasisu khoi tabada yam nungaijei thagachari maichon khoi adudi mayang sai maichon gi tongan ba number ani khudol tambigre ko ado aigisu aina yam pamjaba isai ma lei amtang khudol tambiba tare maichol wara uliya de isai amtang khanjage yai ko ꯌꯥꯏ ꯃꯦꯗꯥꯝ ado ai munnadi khangre isai yam phajaba set song ni aina siraga na isai ma leibadu ado amtang khudol tambiyo ni mayam khoi tamina si khudol tamjage maichon dagi akhoi aina siraga aigi one of my favorite ni mayam tang pul taminas ꯑꯩꯅ ꯁꯤꯔꯒ ꯍꯌꯦꯡ ꯃꯪꯐꯝꯗ ꯂꯥꯛꯎ ꯀꯣ ꯅꯪ ꯑꯃꯨꯛꯇꯪꯗꯤ
maduna inghani thawai aigi thawai aigi aina shiraga. Yamna nuaije ha maichul ado hakui matam akoi akaknaba matam da pangthok chaba program nina maichuna ekhugi ke haini mayam leiriba isaibu tabiriba isaibu pamjaba mioi singda maichuna haidi message ama isaibu hena chawkhatpa isaibu hena support tawbiraknaba ekhugi khunai sida isaibu pamjaba isaibu saisakpa singsi kidamakta ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯤꯗ ꯐꯖꯕ ꯀꯩ ꯍꯥꯏꯅꯤ ꯃꯦꯁꯦꯖ ꯑꯃꯈꯛꯇꯪ ꯑꯃꯨꯛꯇꯪ ꯀꯟꯚꯦ ꯇꯧꯕꯤꯔꯝꯃꯨ ꯏꯁꯩꯁꯦ ꯁꯤꯡꯒꯔꯁꯤꯡꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯏꯁꯩꯁꯦ ꯑꯗꯨꯝ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯕ ꯌꯥꯕ ꯍꯧꯖꯤꯛꯇꯤ ꯊꯥꯏꯅ ꯁꯛꯅꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯂꯣꯏ ꯆꯦꯟꯖ ꯇꯧꯔꯦ ꯑꯗꯨꯝ ꯄꯪꯁꯛꯇ ꯁꯛꯅꯔꯦ ꯏꯁꯩꯁꯦ ꯑꯗꯨꯅ ꯑꯗꯨꯗꯣ ꯈꯤꯇꯪ ꯃꯤꯅ ꯄꯕ꯭ꯂꯤꯛꯅ ꯇꯥꯕ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯨꯝꯕꯗꯣ ꯁꯛꯍꯟꯅꯤꯡꯗꯦ ꯑꯗꯨꯝ ꯄꯨꯂꯞ ꯇꯥꯃꯤꯟꯅꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯅ ꯁꯛꯍꯟꯅꯤꯡꯉꯦꯅ ꯍꯥꯏꯖꯅꯤꯡꯉꯦ ꯌꯥꯝ ꯐꯖꯩ ꯑꯩꯈꯣꯏꯒꯤ ꯃꯥꯏꯆꯣꯟꯅ ꯍꯧꯖꯤꯛ ꯊꯝꯕꯤꯔꯤꯕ ꯃꯦꯁꯦꯖꯁꯤ ꯌꯥꯝꯅ ꯐꯖꯕ ꯋꯥꯐꯝꯅꯤ ꯑꯩꯈꯣꯏꯁꯨ ꯄꯕ꯭ꯂꯤꯛ ꯑꯃ ꯑꯣꯏꯅ ꯏꯁꯩ ꯇꯥꯖꯕꯗ ꯑꯗꯨꯃꯛ ꯑꯩꯈꯣꯏꯒꯤ ꯃꯥꯏꯆꯣꯟꯅ ꯑꯦꯁ ꯑ ꯁꯤꯡꯒꯔ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯐꯣꯡꯗꯣꯛꯄꯤꯔꯛꯏꯕ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏꯁꯨ ꯑꯗꯨꯃꯛ ꯐꯤꯜ ꯇꯧꯖꯩ ꯃꯇꯝ ꯑꯃꯗ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤ ꯑꯃꯗ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤ ꯏꯁꯩꯗ ꯐꯣꯡꯗꯣꯛꯄꯒꯤ ꯋꯥꯔꯣꯜꯁꯤ ꯌꯥꯝꯅ ꯀꯣꯏꯅ ꯐꯖꯕ ꯋꯥꯔꯣꯜꯗ ꯐꯣꯡꯗꯣꯛꯑꯝꯃꯤ ꯍꯧꯖꯤꯛꯇꯤ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯀꯩ ꯍꯥꯏꯅꯤ ꯑꯃꯈꯛ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯗꯨꯃꯛ ꯑꯩꯈꯣꯏ ꯃꯥꯏꯆꯣꯟꯅ ꯊꯝꯕꯤꯔꯤꯗꯣ ꯑꯩꯈꯣꯏ ꯄꯕ꯭ꯂꯤꯛ ꯑꯩꯈꯣꯏꯁꯨ ꯑꯗꯨꯃꯛ ꯐꯥꯎꯖꯩ ꯃꯥꯏꯆꯣꯟꯅ ꯍꯧꯖꯤꯛ ꯊꯝꯕꯤꯔꯤꯕ ꯋꯥꯔꯣꯜꯁꯤꯃꯛ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯏꯁꯩ ꯏꯕꯤꯔꯤꯕ ꯑꯩꯈꯣꯏ ꯃꯣꯁꯂꯤ ꯏꯁꯩ ꯏꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯗ ꯏꯁꯩꯒꯤ ꯃꯌꯦꯛꯁꯤ ꯇꯥꯖꯔꯤꯕ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯒ ꯁꯛꯄꯤꯔꯤꯕꯁꯤꯡꯅꯁꯨ ꯌꯦꯡꯉꯒ ꯇꯥꯖꯔꯤꯕ ꯑꯩꯈꯣꯏꯅ ꯇꯥꯕꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯃꯑꯣꯡꯁꯤ ꯈꯤꯇꯪ ꯌꯦꯡꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯄꯤꯜ ꯇꯧꯖꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ나 ELITETVꯅ ꯄꯨꯊꯣꯛꯆꯔꯤꯕ Meet the Youngest Star ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯁꯩꯁꯛꯄꯤ ꯑꯗꯒꯤ ꯁꯩꯁꯛꯄ ꯑꯗꯒꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯌꯔ ꯑꯣꯏꯕ ꯌꯥꯏ ꯑꯃꯕꯨ ꯑꯣꯏꯕ ꯌꯥꯏ ꯑꯃꯕꯨ ꯑꯣꯏꯕ ꯌꯥꯏ ꯃꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯑꯩꯈꯣꯏꯅ ꯅꯧꯔꯤꯕ ꯃꯆꯤꯟ ꯇꯨꯝꯈꯠꯂꯛꯏꯕ ꯅꯍꯥꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯆꯔꯒ ꯃꯥꯒꯤ ꯄꯨꯟꯁꯤꯁꯤ ꯀꯃꯥꯏꯅ ꯍꯧꯔꯛꯏ ꯃꯥꯅ ꯇꯧꯔꯤꯕ ꯁꯦꯛꯇꯔꯁꯤꯗ ꯃꯥꯅ ꯆꯪꯁꯤꯜꯂꯤꯕ ꯄ꯭ꯔꯣꯐꯦꯁꯟꯁꯤꯗ ꯀꯔꯝꯕ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯄꯤꯔꯤ ꯃꯥꯅ ꯀꯔꯤ ꯃꯥꯌꯣꯛꯅꯔꯛꯏ ꯍꯥꯏꯕꯗꯨ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯖꯕ ꯑꯣꯏꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯅ Meet the Youngest Starsꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ELITETVꯅ ꯈꯨꯗꯣꯜ ꯇꯝꯖꯕꯅꯤ ꯃꯊꯪꯗꯁꯨ ꯑꯩꯈꯣꯏ ꯑꯅꯧꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯔ ꯑꯃ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯑꯗꯨꯅ ꯑꯩꯈꯣꯏ ELITETVꯗꯒꯤ ꯑꯩꯈꯣꯏꯅ ꯑꯄꯤꯜ ꯇꯧꯖꯕꯗꯤ ELITETVꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯈꯣꯏꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯈꯨꯗꯤꯡꯃꯛꯄꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯂꯣꯏꯅꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯃꯥꯏꯆꯣꯟ ꯁꯟꯗꯥꯝ ꯔꯣꯁꯤꯂꯥꯕꯨ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯃꯌꯥꯝꯅꯁꯨ ꯕꯣꯔ ꯄꯤꯅꯕꯤꯌꯨ ELITETVꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯥꯏꯆꯣꯟ ꯌꯥꯝꯅ ꯇꯨꯡꯗ ꯃꯌꯥꯝꯅ ꯍꯦꯟꯅ ꯃꯁꯛ ꯈꯪꯕ ꯁꯩꯁꯛꯄꯤ ꯑꯃ ꯑꯣꯏꯔꯛꯄ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯊꯝꯖꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯒꯤ ꯃꯥꯏꯆꯣꯟꯅ ꯉꯁꯤ ꯃꯇꯝ ꯈꯖꯤꯛꯇꯪ ELITETVꯒꯤꯗꯃꯛꯇ ꯀꯥꯏꯊꯣꯛꯄꯤꯔꯒ ꯁꯣꯝꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯀꯔꯤ ꯄꯥꯝꯃꯤ ꯀꯔꯤ ꯄꯥꯝꯗꯦ ꯉꯁꯤꯒꯤ ꯐꯤꯕꯝꯁꯤ ꯀꯃꯥꯏꯅ ꯌꯧꯔꯛꯈꯤꯕꯅꯣ ꯍꯥꯏꯗꯅ ꯑꯗꯨꯒ ꯏꯃꯥ ꯏꯄꯥꯒꯤ ꯂꯣꯏꯅꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯆꯣꯟꯅ ꯊꯝꯕꯤꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯒꯤ ꯇꯥꯡꯂꯕ ꯃꯇꯝꯁꯦ ꯈꯖꯤꯛ ELITETVꯒꯤ ꯗꯃꯛꯇ ꯀꯥꯏꯊꯣꯛꯄꯤꯔꯒ ꯑꯁꯤꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯑꯃꯨꯛꯀꯁꯨ ꯍꯟꯅ ELITETVꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯥꯏꯆꯣꯟꯕꯨ ꯊꯥꯒꯠ ꯋꯥꯍꯩ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯇꯨꯡꯗ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯤ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯃꯊꯪꯒꯤ ꯏꯄꯤꯁꯣꯗꯇ ꯑꯅꯧꯕ ꯁ꯭ꯇꯥꯔ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ